MANIPUR की PHIBAM na Kari OIGANI KHANGDANA LEIRINGEI CHEIRAKTA Nupi Amabu Hektamak Karisu Khandana Hattokpiba na Kari Awaba Kokkani Haina ANGANWADI worker ama OIRIBI THOUDAM THOINU na Wahang Hanglakli Kaikhu maning lekai da leibi Sima Sahani Mapuroiba MD Mujibur Haidibi Nupi Asibu Mangak Lendona Hattokpirambagi mayokta Ketrigao AC da leiba ANGANWADI worker amadi helper singda wakat mifam phamkrei wakat mifam aduda pangwi singda thoinu na makata raduna hai Sima Sahani mathongna leibi macha singbu afaba thakta pukhatna bahotna rambini mahakna hinglingai da ANGANWADI worker ama oina miyam gi thabak kudimak ningthina taromki mahak po minung se leitana hattokpigi maram amadi mihat prasingi langla langjin atubada puthokpi haina mahakna makata ki loinada ANGANWADI worker Nasim Banugi Maikei degisu mapuroiba khaktana mahaki nupi hatli hairabasu Simagi macha nupi gi statement gi matung inna chen khriba miyoi faduna puthokpi haina su mari leinaba singda taksinki Mahangna Karigumba Association ki akhoi group singi oiba thabakta asi phawda mong hadana ise akhoi ngamnaba honarake haraga muga thabak punama pangkomba masagi mathau khangba masa nupi ngakta pokjarabasu mahag nupi obi samaja masabu afaba oinbagi chilkalamba adugumba afaba nupi amani aduga sahi 35 kul lei ma ANGANWADI worker oina leirei aduga loina nam haki masanupi haji class 8 tamba aduga class 6 tamba angang ani asi afaba amata ohenjage aduna hona jarakpa adugum lamba yamna thongna phabi nupi ni adugo masana sahi kunmuk ANGANWADI worker oima oina thaba kurang haba sahi kunmuk silai minara laba nupa asina karamba maramdagi magi nupi bo asugumba PHIBAM da hat pangamli bano aduga nupi akhoi gi nupi bo suyamna handana lauraga Kudokta hekta halaga magi awaba du koklagadra na yamna mamal lehendana hatkibase akhoi ANGANWADI worker helper Kechigao gi area da leriba akhoi kharana ngasi tunjelaga muga magi misi asigi matangda asengba langla lanjin puthokpiu